ngasi ayu phong khiba tongan tongan ba manipuri si phong singdigi amasum thokhiba thawdo wathok singdigi maru oibe I pausing khonga saraga manipur top channel gi mekedigi myam da thamjagi ahanbada Tamenglong do operation makhasa thari mathau taba masak sing wat pana security personnel sing puning hanthale Abonmai mihat na basing fana ba security na Tamenglong gi mafam singda makhata na operation sathari Manipur police ki security personnel singda tangai fadana sangdraba yadraba masak sing watbana makhogi puning hanthale hari press na phangwa pawgi likhuna man hai hauzik state police ki ADGP ama IGP ama SP amasum commandant kaya yauna Abonmai mihat na basing fana bagidamakta operation sathanaba the headquarters ta lady security personnel sing aduna mihat aduda senaba sing lairamba yai singnaba mafam singda operation sathaba foot patrolling satpa amasum asar awok sek tawbigi thabak makhata na adumak sathari masigi mathakta Tamenglong district headquarter dagi kilometer kunganithoi rom satlaga leiba sonpramda assistant commandant amana lusingba security ki company ama outpost hangduna leikhre security personnel singna Tamenglong mathau pangthoklabasu makhoina ana ayek yorokpa masum aso apan yorokpa matamna layengnaba medical team amasum ambulance na singba amata government ki maikedi gi pidri operation ama sangma matamna karigumba khut thoknaba natragana aso apan yorokpa matamda layengwagi khudongchaba yawdaba madi singilam oibana asopadu hospital tamna puthorokpa matamdadi punsi mangbagi yabagi akiba leiri ngasidagi sonpramda outpost ama hangduna leikhriba mafam adusu electricity amasum mobile network leitabana security personnel singda asauba khudong sataba mayuknari hari khulai paiba yeknabaga lanthengnanaba sangchiliba security personnel singi moral yamna wanglabasu makhoibu yeknabana attack tarokpa matamda khara makhai ngakthoknaba issue tawriba BP jacket head jerana singba kayama matam loiraba madi aribo oibana personnel singi pukningda singnaba madi adumak pokhali masigi mathakta personnel sing asibu puduna saliba gari singi phibam phatte lambi phatabagi mathakta gari gi phibam phattabana lambi de gari yaraktaba kayama mayonari masinasu personnel singda ninghanaba pokhanabagi mathakta matam kayama su manghalli hairianisu pausina su makhatana phongdorakli Makasa tharakpoi na to papau khra namo chief minister amasum party president na watana khre Manipur legislative assembly election nakshilakpaga loinana Manipur gi chief minister N Biren amadi BJP Manipur Pradesh ki president A Sarda Devi anina ngarang chief minister Bangalore gi official ka amada election ga mari lainana kupna watana khre hari BJP gi lusingba anina watana duna election gi webo wafam sing khanaba duda BJP Manipur Pradesh ki General Secretary P Premananda amadi Secretary Bikramjit yaukhi mifam duda lakliba general election asida karamba kendra singda merep sing sauna mai pakani karamba mongda mifam pangthokpa amadi but leben gi mifam singdagi hauraga towan ba mifam sing pak sauna leptana honabagi wafam sing su khanaki haidi banana media gi matang su karamna Yangsin hangani haibina singba election gi oiba matter sing amadi leptana lakliba union minister singi khongsat sing asida kana bu in charge haptuna yengsin hananabagi matang su khanaki loinana party gi worker singi marakta amaga support tauna hananabagi matang su kupna wari sanaki harian su pausna su makhatana phungdorakli atopa pawamana Naga National Agony Day phangthokre National Socialist Council of Nagaland NSN gi Naga Army na nifuganithoi suba Naga National Agony Day ngasi General Headquarter GHQ Naga Army da pangthokre haina NSN GPRN gi Ministry of Information and Publicity gi serol amana hari Naga Martyr sing da ikai khomnobo utuna thauramasida Naga soldier singi heroism amasum sacrificing adu palan tauri martyr singi widow amasum orphan singi mafamda ikai khumnabasu utki thauramasi gamari leinana Naga national flag tangkhai singtaki masum martyr singna Naga gi hak kananaba honabada Naga gi puwari semli makhoina mapal naidana kathokli amasum
ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯂꯩꯔꯔꯣꯏ ꯍꯥꯏꯗꯦꯅ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯛꯊꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯋꯥꯡꯕꯗ ꯊꯣꯛꯄ ꯑꯇꯦꯟꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯅ ꯍꯥꯞꯆꯔꯝꯒꯦ ꯑꯐꯒꯥꯅꯤꯁꯇꯥꯟꯅ ꯇꯥꯂꯤꯕꯥꯟꯅ ꯀꯣꯏ ꯀꯛꯄ ꯊꯤꯡꯈ꯭ꯔꯦ ꯀꯣꯏ ꯀꯛꯄ ꯍꯥꯏꯕꯁꯤ ꯏꯁꯂꯥꯃꯤक ꯂꯣꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯍꯦꯜꯃꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯇꯥꯂꯤꯕꯥꯟꯅ ꯁꯝ ꯀꯛꯐꯝꯁꯤꯡꯗ ꯀꯣꯏ ꯀꯛꯄ ꯁꯦꯝꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯣꯏ ꯀꯛꯄꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯔꯨꯜ ꯊꯨꯒꯥꯏꯔꯕꯗꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯇꯥꯂꯤꯕꯥꯟꯒꯤ ꯙꯔꯃꯒꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯀꯥꯕꯨꯜꯗꯁꯨ ꯕꯥꯕꯔ ꯈꯔꯅ ꯃꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯣꯔꯗꯔ ꯐꯪꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯀꯣꯏ ꯀꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯑꯁꯤꯅ ꯇꯥꯂꯤꯕꯥꯟꯒꯤ ꯁꯔꯀꯥꯔꯅ ꯃꯃꯥꯡꯗ ꯇꯧꯔꯝꯕꯒꯨꯝꯅ ꯍꯛꯆꯤꯟꯕ ꯃꯑꯣꯡꯗ ꯁꯥꯁꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ ꯍꯦꯜꯃꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯁꯦꯂꯨꯟꯁꯤꯡꯗ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁ ꯑꯃꯗ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯁꯝ ꯀꯛꯄ ꯑꯃꯁꯨꯡ ꯀꯣꯏꯒꯤ ꯃꯇꯥꯡꯗ ꯁꯔꯤꯌꯥ ꯂꯣ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤ ꯀꯅꯥꯃꯠꯇꯅ ꯋꯥꯀꯠꯅꯕꯒꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯅꯣꯇꯤꯁ ꯑꯗꯨꯗ ꯄꯟꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯕꯣꯟꯃꯩꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯑꯣꯏꯅ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯔꯒꯅꯤ ꯍꯛꯆꯥꯡꯗꯤ ꯂꯧꯈꯤꯔꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯍꯧꯈꯤꯕ ꯑꯍꯤꯡꯗꯒꯤ ꯕꯟ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯑꯥꯏꯑꯦꯝꯒꯤ ꯀꯦꯗꯔꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯂꯣꯡꯗ ꯅꯨꯡꯊꯪꯅ ꯁꯨꯔꯒ ꯍꯥꯠꯈꯤꯕ ꯑꯊꯨꯋꯥꯟ ꯑꯕꯣꯟꯃꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤꯗ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯍꯌꯦꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯒꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯂꯧꯈꯤꯔꯣꯏꯗꯧꯔꯤ ꯃꯔꯛ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯕꯟ ꯍꯧꯈ꯭ꯔꯦ JAC against the brutal murder of Athuwan Abonmai convener Mazabung Gangmaina Pomising Haki Ngasi Abonmai Haksang postmortem Togoni Haina Lepna Rurabani Adobo JAC na Tan Kiba demand sing Manunga Tamenglongi Deputy Commissioner Ramasum District Sigi SP suspend Tau Haidaga transfer Kaktuma Tau Kibadu Yaning the Bafongdo Poina postmortem Togoni Haibaduda Imung Manungi Miyoi Sharuk Yakidabani Magna Makhatana Hai, Wato Asigamari, Lainana, Nasi Sit Minister Nongtombam Beren, DGP, LM Kaukta, Yauna Awang Wataki, Lengaki, Mihut Kangbu, Amaga, JACigi, Taumi Singa Wari Sanakre, Wari Sanabaduda, DCMSum SP suspend Taubudu, Lengakna Hectamak, Taubu Yadavigi, Maram Mayam Singadu, JACigi, Mihut Singa Kangalakre, Hausi Tizilivasida. Makoigi asoiba leiram lagadi suspend tawgani haina CM na thazaba piraki magna hai ngasi numijungba aduwaida Chief Minister N Birena wari sanabada hiram kharada yanabadagi hayeng postmortem tawba JAC na yare tawbadadi JAC na taliba demand sing thabakta onthoktriba phawba asiba haksang di lawkhiroi hayeng postmortem tawraba tungda asiba haksang adu rims ki mokta matam khara thambagi matangda DGP ga JAC gi thaumi singa khuyek pinare Haukiba Thasigi Kungamangada JACina Lauktokiba National Highway Ani Hybidi Impal Dimapur Lambi Amadi National Highway Kuntragatare Hybidi Impal Ziribam Lambi Ani Asi Ngasi Ahing Nongyai Hauraga Pung Nifuguni Pans of the Tingbagi Kongjang Sataragani Amasum Langakna Wadi Sanaragasu Lauktokiba Kongjang Asi Handopa Laitri Hinasu Reportori Atuan Abome Hatkibagi case Asi NIA Sinaba Laikidrabagi Imung Manung Matik Saba compensation Piba Amasum DCMSum SP suspend Tau Haiba Dimanasi Pangdriba Pava Ashibak Sang Lokiroi Masigi Sumatakta JACina Taliba demand sing Tabakto Ontok Triba Pava Lauktokiba Kongjang Sing Matang Satagani Masida Manipurgi CSO Sing Amadi Miyamna Mapung Fana Sogot Piu Hanasumana Makataki Panmaya Badi Manipulengaki Head Department Athuwan Abonmai Hatkibagi case Asi NIA da Pahen Kinaba Ministry of Home Affairs da Serol Amathaduna Haijakiba Lairagasu Ngasi Numidang Pawbadi NIA na case Asi Pairagani Haibigi confirm Tabagi Wafam Laitri Haina Pausna Sumek Singna Pali Atopa Pawamana Mahairoi Loop Singna Lo Makutta Paibadona Tabak Tauridabani Oza Puri have a Desamgi Tomi Manga Kaisum Sang Yokre. Isterasida Civil Society Organization Amadi Mahiroi Loop Singna Lobu Makuta Paivigi Mawonga Lo Court Natogata Tabak Sing Tauksinduna Taudo Watok Singi Wayelamadi Seda Pibana Singba Kaidong Tauridabani Haina Sip Judicial Magistrate Impal West na Mahiroi Mangagi Remand Hearing Amada Fongdokre
Democratic Student Alliance of Manipur Desam ki thaumisingna Nauren Birhari College ki principal in charge oina thaupuba miyoy amabo kauthoktuna khut tharaki haiba thaudo adugu mari leinana ngasi court asida senariba remand hearing amada wafam asi phongdokhibani ngasi video conferencing ki khuthangna satakhiba remand hearing aduda mahairoi lub asigi thaumi manga October 13 fawba judicial custody da remand pikhibani ngasi kona judicial custody remand pikhraba desam ki thaumi sing adudi Kaksing district ki tokpa singdigi oina sital sei kunthraga mathoi pangal tabidagi mayengbam somorjit maitei sei kunga mapan khabam laikai digi maisnam anantara sei taragani kangbam laikai digi kangbam amardip sei kun amadi khurai kongpal saros laikai digi thoithoiba sei kun gatoruni makhoi manga mak tha sigi kunga mathoida ngangom ekasini devi sei humfuga mari amadi irom kunjavati devi sei yankhai mari kauwa atopa mi aniga konana principal in charge ta khut thaki haiba thaudo aduga mari lainana police na fagat khibani makhoi tare mak September kungani thoida court ta puthoklaba matungda ngasi phawba numit tare ni police custody da lairakibani haina spouse na su phongdorakli police ki custody matam loirabaga loinana ngasi makhoi tare mak video conferencing ki kuthangda court ta puthoktuna judicial custody remand pibinaba police na haijarakibani maduda ekadisini amadi kunjabati hariba miyoi singasi sahi yamlaba oiba amadi thaudo dur senai haibigi prama laitaba maramna PR bond lising yankhai thienduna thadokhibani amadi lemhoriba makhoi manga duna jail da thajinkhibani adumainama equis kangbam amardipti COVID-19 positive oiba maramna Jenims ki COVID-19 care center da thamnaba mafam adudagi nanthokhidanaba section na senana basu mari lena basing khangan ki hairi hena pawsina su phongdorakli atopa paw manamo khoiramban gi ima kaithel ahum phamba hokre gari gi atongman laptop pinaba appeal torokle COVID-19 gi ni supu wave na maram oiduna sayesi gi me gi angan basaruk tagi hauduna tha ahum gi masakta thingduna lakhiba ima kaithel ahum ngasidagi tangkak naina hangdokpa hokre adumainama passenger service toriba gari singi atong mandi mahausa loromba sangdagi saruk ani hena laurakpana kaithel phambising khudong sadaba mayoknari amadi hiramsigi matangda laingangna miyeng sangbina ba appeal torokli loinana covid na maram oiduna laikhidraba kaithel phambisingi mamida hailai katuna ikai khumna bu otkre ngasi ima kaithel nauna hangdokpaga loinana koina satuna yengsinbada kaithel phambising laingakna pikhiba kanglon singakna phamlamba thenakhi matam khara thingjiluraba matung nauna hangdorakpagi apenba phongdoknarakli amasum adumainama COVID-19 na maram oiduna matam koina senthok leitana leiduraba madi patpa pumthaba yaba polam yoliba ima singi maikhedigidi kaithel phambagi matamasi tangai fadana sayolamagi manungda numit marini degi tadana phambagi ayaba pibirabadi apien boigani haina wafam phongdorakhi state asida COVID-19 gi phibam phagalakpaga loinana thamlamba athingmasing tamna kom thokpagi saruk ama oina September 18 da Manipur lengangna ima kaithel ahumbu amuk hana hangdokpagi ayaba pikhibani adomenama apunba kaithel phambigi masing adu kanglup ahum thokna khaidoktuna phamgadaba maramna sayolamada yamlabada numit nini digi hena phamba phangloidaba asigidama ima sing nungnangba poknari haina spali ngarang su thamjakhiba report amana nupi ama siraga leiramle covid positive oibadigi Imphal West district ki lamboi khunang khongda numit 10 ni leiduraga mayumda halaklaba matungda nupi ama thauri yalaga siraga leiramle laikhidraba nupi edugi maming Khetrimayum ongbi lata laima sei nifugani thoi mapuroiba Khetrimayum sundar kawi naran konjin mayale kaidegi ni haidi thaudo adugi matangna imung manungi miyoi singna phungdorakpada lata laima covid positive oibadigi lamboi khunang khungda leiba covid care center da numit 10 ni lekhi aduga thasigi 10 gi numijungba matung pung amarom taaba matamda yumda halakhi mak mamangda amukta tawdaba lai sienbigi mawongda yumda lainingdi haibaga loinana numitugi nungthil pung marirom taba matamna yumdagi thokhibadagi thiba khangdana leiraba matung nonganba thasigi kunga matugi ayuk pung mangarom taba matamda maki yumga irap lapnadana leiba haibok singi mafam amada leiramba walking chatpasingna thengnarakpadagi imung manungi miyoi singda yumda puraktuna thamki numit nini leiraba matung haukiba sagol sen
ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯒꯍꯨꯝꯗꯣꯏꯒꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡ ngarang ayuk pung nipan aduwaida haibok chingi asukpa mafamda hauba u amada makna inkiba phina thori yalaga siduna lerama thengnara khibani mak siduna lerama dugi pau pibadagi wongoi police station gi team amadi forensic science laboratory gi team laktuna kupna yengsilaba matung haksang adu ngarang lakholaga rims mok ta thamkhre maki asiba haksang adu pum tharam le amasum ngasi postmortem tawraba matung imung manungi miyoi singda sinakre thaudo aduga mari lainana wongoi police station na yudi case ma lokole laikhidrabi lata leima masanu pa ani nupi ani puna masa mari leidi hainisu pausna mayek singna fungdorakli marak thani state sigi wangbra thokpa pau khara mu mayamna thamjagi Bharat Bana train kunga mangara so onkhre center gi agri law ahum project tawduna lawmigi union singna ningthokaba numita kawkiba Bharat Bana duna maram oiraga train kunga mangarom apan bathuan khre haina official singna fongdokre Delhi Ambala amasum Firozpur division singda mafam kun henbada lambi thingki maduna maram oiduna train kunga mangarom sienbada apan bathoki haina Northern Railways ki wangloy manaki Atopa pawa mana gang rap ta siena ba kuntra gom de mak fare Mumbai mana ki tuan ba mafam kya marum da sahi taraga manga surabi nupi masama bo kayarak hana thama palom gang rap tawki ba da siena ba miyai kuntra gom de du loina mak fare haina ngasi police na fongdokre police na siena ba miyai amaga amuk faki sahi sudriba ani yauna siena ba kuntra gom de du loina mak fare sahi sudriba miyai ani edu child correction home na thakre haina Maharashtra police na statement amada haiki marak sida nupi masadu September 15 hospital dagi discharge tawkhre ma wakat pa yumpham oiraga police na September 16 da IPC amasum pokso eki tuan ba section singi makara case ma register tawki hiramadu thiganaba special investigation team NIT ama semki nupi masadu gi marubaduna makpu rap tawkhiba amasum crime adu video lokhiba matam January dagi angakpa wari edu hokhibani miyeduna makpu blackmail tawnaba video adu sijina ki amasum hanna rap tawkhi masigi sumathakta nupa sina video adu maki tinnaba mamanaba kya marum da pikhi amasum makhoina su nupi masadu bu blackmail tawbada sijina ki amasum makpu rap tawkhi nupi masaduna madom sada thaudu adu wari sarakhiba masum wakat ama thangalakibadagi case adu khanglakibani nupi masa aduna sinariba miyoi punamadu masak khangi haina police ta haiki haina pausna supali atopa paw amana Germany election social demonstration khajikta da mai pakre Germany gi social demonstration numaijingi national election da khajikta da mai pakle haina mikhal sigi oithokpa yaba phal singna utkre amasum english ngani ga mangagi matungdagi ahan boina amasum Angela Merkel gi makhada conservative na lusingba sahi taraga taruki laingak loisinduna government ama semna bagi mayek sengba mandate ama phangle haina su phongdokre atopa paw amana samarjit na yaifare laurubani high court na bail pikre sai sigi March 18 gi nungthil aniga minute 10 rom tarakpada NIA na phadunu Imphal purakhiba narengmam samarjit na Imphal airport ta thunglakhiba samarjit na yaifare long live samarjit amasum kanglai pakna yaifare haiba slogan sing laurubagi mayukta singjamai PS na lakhotpa case amaga mari lainana faduna ngasi fawbada jail thamlakniba miyoyani High Court of Manipur na bail pikre ngasi justice ahante bimol gi bench na pikhiba order amada bail pikhraba miyoy sing adudi NIDP gi General Secretary M Tolenjau sai yankhi manga apokpa lekhidraba M Konungjau Bamolekai Matripar Hailakandi district Assam Housingna Lamboy Khonang Khong veterinary laikai de leiraba amasum samarjit ki mayamba narengbam Bishorjit sai yankai ga manga apokpa lekhidraba Jogendro Kumar Sagolban Tera lakurpam laikai ni makoyani na singjamai PS na lakhotkiba case FIR number 57 clause 3 2021 gi makhada makoyba phajinbagi mayukta High Court bail pibinaba wakalakibani Court na bail matters singasi khanabada makoyani gi maikaida council M Goneshwarna lepki eduga mamang thagi taragani pan aroibi hearing pangthoklaga reserve tawrakhiba order du ngasi lauthokibani haina supali
अतोप पाव डॉक्टर राजो मियोय अहुमगी इंटरिम बेल एब्सोल्यूट ओहनख्रे मणिपुर गवर्नमेंट कोविड-19 पैंडेमिक लांथेंगनबगीदमक लखोलकपा थबकसिंगी मनुंगसना सिजिनगदबा N95 मार्क्स यावना मेडिकल प्रोटेक्टिव गियरसिंग ममांगी कुमजा इंग्लिश ngani kungi मार्च अप्रैल थादा तोंगान फार्मसिंगदगी पांगथोकफम थोकपा फॉर्मेलिटीसिंग पांगथोकतना लाइसिलमी अमसुम सप्लाई तौरखिबा मार्क्सिंग अदुगी मनुंगदसु सब स्टैंडर्ड ओइबिसिंग यावी हाइबगी सार्सता विजिलेंस एंड एंटी करप्शन पुलिस स्टेशन लखटखिबा केस अमग मरी लेनना कोर्ट की इंटरिम बेल लौदुना लेरखिबा हेड सर्विसेज की डायरेक्टर डॉक्टर खंगुजम राजू अपोप लेखिद्रबा के पुक्साउबी सगोलबन विजय गोविंदा यावना मियोय मरीदा पिरखिबा इंटरिम बेल सिंग अदु ngasi एब्सोल्यूट बेल सिंग ओहनख्रे हाइबा पाव मुसु फोंगली मसिगी मतंग सेशन जज इम्फाल वेस्ट नंगसी पीखिबा कमान ऑर्डर अमदा एब्सोल्यूट बेल ओहनख्राबा एक्विस नि हाइरिबा मियोय मरी सिगी स्टेटमेंट सिंग केस असिग मरी लेनना रिकॉर्डिंग तौकी अमसु मखोयगी मथक्ता तसेंगबा एलिगेशन सिंग यावदबगा लोइनना मरी लेनबा डॉक्यूमेंट सिंगसु इन्वेस्टिगेशन एजेंसी असिगी कस्टडीदा लेबना मरम ओइरदुना मखोयबु विजिलेंस एंड एंटी करप्शन पुलिस स्टेशन कस्टडियल इंट्रोगेशन तौबगी मथौ तादरे हाबा वाफम फोंदोकलदुना मखोयना लौरखिबा इंटरिम बेल सिंग अदुबु एब्सोल्यूट बेल ओहनबिनबा फाइल तौरखिबा एप्लीकेशन सिंग अयाबा पीखिबगा लोइनना मखोयगी इंटरिम बेल सिंग अदुबु एब्सोल्यूट बेल ओहनखिबनि हायना पाउसिनसु मखातानासु फोंदोरखली अतोप पावमना अबोनमै हाटखिबदु नागालैंड थोकलमलबदी मई थादुना तलकनी MNPF थासगी कुनगनिथु तमेंगलोंग Jirangrong Baudi Gihanigi President Atuan Abonmaibu NACN IM na kidnap tawraga tamthina halamba thawong adu Manipur Naga People's Friend MNPF na akan mamongda kandem tawrakli Larhulub asigi Secretary Publicity Thomas Newman na thadorakpa sirolaman hai Government GPRN ama oina form tawduna leiriba NACN IM na miyoy amabu faraga trial amasum justification tawdana mihathina hatpa haibasi makhoigi inmesual oiba politics ki thawong adu uthok sarakpani kanglub amagi leader amabu faraga khudakta hatokiba haibasi masabu minam jabadanatana kanglub adugi miyambusu minambani government of India ga ceasefire tawnabagi free movement gi khudongchaba lawraga ceasefire manungda manipur gi mamal yamlaba afapa leader kya hatkiba sina maram oiraga ngasigi NACN IM asi Naga sovereignty gi wakalon da thabak taw boidre mihat mipun tawraga miyambo aki akhang piduna control tawduna thamlaga Indian election gumbada makhoina pamba mihu thagatuna makhoigi lanai punsi samgatnabagi romda lambi yatli asigumba mihat mipun asina sovereignty tanabada mateng suoi oiroi aikhoi masel hatnabana sovereignty tanbada kanai haiba taragadi naga sovereignty phangba याबगी मतमदु यामने हेनख्रे हैबा वाफम अमसु पाउसिन मखातानासु फोंदोरखली लोसिलकपो ओइना तोप रिपोर्ट अमनमु MBA माहिरोय अमगी असिबा हक्सांग थेंगनख्रे निंथोकाबा नुमिता बिहारगी बेगुसराय डिस्ट्रिक्ट MBA अरोइबे सही तमलिबा माहिरोय अमगी पुमलबा असिबा हक्सांग कोम अमदा लेरंबा थेंगनरे preliminary investigation masagi sai kunga tare suraba Nitish Kumar kawba laikhidraba mahiru edu tamthiba mongda attack sathraba matungda masak khangdanabagi damakta acid hygiene ki haibasi khangmungamki Nitish Kumar Jaipur gi University amada MBA aroibe sai tamki ma anisuba lockdown manungda Begusarai da laki mark September kunga mangada Begusarai dagi traffic shock satkibadagi thiba phangkitabani थांजो नुमिता मयुमदा हलक्तबदगी इमुंगी मियोइसिंगना माकपु अहिंग सुपर थिकी अमसुम मदुगी मतुंग नुमाइजु नुमिता मखोइनिगना लोहिया नगर पुलिस स्टेशन मी मांगबगी कंप्लेन अमा तौखी केस असिगी इन्वेस्टिगेटिंग ऑफिसर अमा ओइरिबा सुनील कुमार हाई टाउन पुलिस स्टेशन कोनबा ट्रैफिक सोक नकनबा रेलवे कॉलोनी दा लेबा कोम अमदा असिबा हक्सांग अमा लैरे हैबा पाव अमा फंकी मफम अदुदा पुलिस संक्शन की अमसुम असिबा हक्सांग अदु लौखत की हैबा पाव अमसु रिपोर्ट तौरी अदु हौजिको नदि म्याम पावसी मतंग असे लुसिनजरगे अमसुम पाथोक्सगिबदु सोगिबा लानखिबा यावरसु म्याम ngakpigani matam gi पावसिंग लेप्तन म्याम दा अपडेट पिजर की हाइना चैनल सिगी मेकेदि की तमजरी अदु हौजिको नदि मतंग से द काइनर सेन थैंक यू